Jingkuda Film Institute Sarabadi Matam Kaktaba Imphal Cycle Lambi Thingsing Lagani Haina Cheksil Wa Thamkre. NSC and IM ki Kedar Singh the Indian Army ki force ama semgat naba hotnariba asi khudong thiningai ni haina Maitai Nationalist Party na nungnang ba phongdokre. Amasung Englishing aniga taraga mangagi RK Maipaksana Journalist Fellowship Pokna Famgi Sub-Editor Daniel Chabungbam da kusinakre. Mayam Bukurum Dom Yangbir Impact News ni Prime Time Manipuri News Bulletin Dai Kaidam Jantis in Hauze Pungja si Faugi Murib Pausing Mayam the Pizari. Jingku Dagi Film Institute Sararoi Haina Manipur Government and Numit Mangani Manungda Sengdoraktra Badi Imphal Cycle Road Matam Kaktana Thingzin Lagani Haina Jingku gi Miam na Warep Nakre. Jingku the Film Institute Sabagi Mayokta ngasisu Jingku Village Authority Amadi Jingku Kundrakpam Local Kanba Lupna Sinduna Jingku Community Hall da Miam gi Oiba Mifam ama Pangki. Manipur Government Jingku gi Lofam Sing Lok Sinduna Film Institute ama Sana Honariba Sigi Mayokta Fangkiba Mifam Aduda Jingku the Ladyba Low Singi Lopu Pangai Sambrait Amadi Haraurogi Miam na Sarukyaki. Loinana Lofam Kaya Lok Sinduna Film Institute Sabasina Lomi Singda Pigadaba Awaba Singi Matangda Tongan ba Lomi Loop Amadi Civil Society Organization Singi Mihut Singna Wanganki. Mifamaduga Mari Lainana Information Center for Hills Area Manipurgi President N. Rajendrona Haikibada Film Institute Ama Saba Haibasi Afaba Tabakni Adubu Institute Asi Sabana Maram Oiraga Lofam Kaya Manghanduna Lomi Singda Awaba Piba Sidi Achumba Kongtang Oiroi Haiki. Ngasi Famkiba Mifam Aduga Mari Lainana Jingku the Film Institute Saba Yahandaba Film Institute Sabaga Mari Lainaba Miyoi Singh Jingku the Changhandaba Haibana Chingba Warep Kyasu Lauki. NSC and IM ki Kedar Lishing Kaya Indian Army da Changhanduna Force ama Semgat Naba Hotnar Libasi Kwaidagi Kudong Tiningai Oi Haina Handakta Nauna Semkiba Maitai Nationalist Party ki Founder President B. Angok Shanana Haikre. Ngasi Manipur Press Club ta Paumi Singa Unaba Amada Mahakna Haibada Manipur gi Ching Amadi Tam Anigi Marakta Kaibung Tarakliba Amadi Manipur gi Apunbagi Saktam da Singnarakliba Sibu Ngak Nabagi Dabak Party Asi Maru Oina Linkat Kibani. Ngasi Manipur gi Tampaki Mahiroi Singna Kwaidagi Henna Mapalamda Mahi Tamba Thariba Asi Lamda Masigi Sel Tungi Lamda Swathanaba Pambai Amani Maramudana Masidagi Ekoina Cheksil Hoba Chumgani Matam Kayagi Mamangdagi Punna Hingminarakliba Lamda Masida Tamgi Miyoi Singna Su Chingi Lam Sizinaba Yahangadabani Haiki Ningshingba Yabadi Maitai Nationalist Party Hairiba Political Party Asi Haukiba September ki Tang Kuntra Lamyanba Irapot ki Mapokumo Numita Semkiba Manipur ki Political Party Amani अरुणाचल प्रदेश ने आसाम ने अहुम से कि मी याउदना करम हाइन तौदना एग्रीमेंट तौनगरी नो हाय बचे मसे ख्वाइदगी अंगकपा अखोइद ख्वाइदगी हेना खुदुंग थिनिंगाय पोषक अम ओइरे मरमदि मोइन हाय सिटी फ्रेमवर्क ने हाय फ्रेमवर्क हाय बसी करिगुंबा प्रपोजल अम लागा प्रपोजल अदु खन्न नबगी दमक्ता फ्रेमवर्क सेम बनेबा मोइना लाक चेन दुना सु यारो हेबा गवर्नमेंट ऑफ इंडिया ना चेन भी यारो हेबा अदु ओरगदी अखोय ngasi tumin le thokpa chumdeba asina maram orga koi imbalance administration oireba government of india na manipur rifles pudi regiment ki status ta thangatana Nagaland achauba army group ama linkalakatori se manipur ki khudong thiba natraba moidana force mission ba akhoidana khali tokthokpa sidi khwaidagi hena awaba ne ba khoida maruina valleys di khwaidagi hena khudong thidori aba Chahi Manga Kaktangai Ribi Angang Nupi Macha Ama Faduna Puraba Matung Kanbangam Kre Togdo Asi Ngarang Kabaishoy Shaba Laikai da Tokibani. Masak Kangdaba na Moitem Togduna Puraba Angang Adudi Laikai Simakta Laiba Firoz Khangi Machanupi Anigi Manungda Machanupi Ahan. Habiba Kawi Hairi Mahak Hauze Kabaishoy Mamang Laikai da Laiba Prime English School da KG Class Tamli Hairi. Mahak Ngarang Numidang Wairam Yung Thang Nabagi Tongal da Sanaduna Lading Aida Masak Kangdaba Nupi Amana. Ngarang Numidang Wairam Pung Mariga Makairom Tabada Pukibadagi Tiba Kangdana Larakibani. Laikai Miam Changduna Tibada
Khergaon lay haiba pau fangwadagi Khergaon gi miyam galoina thiminabada Khergaon da laiba Muhammad Kawit Kauba amagi yumda lairambadagi ngarang numidang angang asi fangki lamdam asida angang faduna yonbagi chatnabi ama lakliba asi angang singi yaifana ba thabak tawriba organization singna mityeng changbiduna asengwa langla langjin adu puthokpada mateng pangbiu haina Khabai Shoi Haptagon Women's Committee gi Secretary Amirun Neshana Impact TV da fongdoroki Aikoina hauji hainingi bana angang si marang kari gi thamami bana nupisina thamami imung sina masak khangpham thoi adoi targa di tharami ba imung XYZ si puthok biro police na bu oiro club na bu oiro khoi asumba statement si lakhachage asumba puthok jage ngasi sumaina aigi mangura ba isa si kalle haibagi wakhalon da ikoina laithoki ba targa di matung thogak ba taradi mama oibe ikoi sikaram mani hingani leiriba Manipur society mayam si sum chauthar aga angang lalon bagi hainabagi thakta chatkhiba taragadi mangba tabani Chahi asigi RK Maipaksana Journalist Fellowship Award Poknafam Pauche ki sub editor Chabumbam Daniel da khusinakre ngasi Palace Compound laiba lamyan masanglen da pangthokpa maming leiraba political activist journalist revolutionary amasung oza oiramba RK Maipaksana gi Marfutaraga mathoi suba mapok kumon thoramda award asi khusinakibani award adu laikhidraba RK Maipaksana gi loinabi ima Nabani Siza amasung DM College of Commerce ki principal oiramba Dr. Okram Kumar Singh na khusinaki fellowship award aduda citation amasung sale gi mana yauri mapok kumona siga mari leinana sobenar amasu fongki loinana audio visual research center Manipur University ki director oiramba Dr. Lokendra Arambamna reflection on the contemporary crisis of indigenous people of Manipur haibahiramsida RK Maipaksana memorial lecture piki RK Maipaksana Memorial Trust na sinduna pangthokiba thoramaduda landamasigi miyoi kayana saruyaki Rajkumar Maipaksana na pamjaramba journalism haiba hiram asigi maikai dagi trustna sinjaraga sama asida aingba aduga saukhatpa si journalism gi through the porpa ngamgadra haibagi wakhallon asiga loinana koina thabak singsi paikhatjabani Chahi asigi April thagi tang nipan da Imphal Kangchup lambi gi akham da thokiba thodok amaga mari leinana Uripok Kangchup Road Auto Mega Diesel Association Siroi Transport wafam khara thamlakli madudi association asina wathok adugi waroishin purakna bangasi matam thanakraba matung Siroi Transport ki mioi amata lakhi daba sina mara moiraga hayengdagi hauna Imphal Kangchup lambi gi tongan ba mafam da cheliba Siroi Transport ki auto gari sing laikai gi miyam ga manaraga thingjelagani haina association asigi advisor Kangjrakpam Bhogeshwarna Fongdorokli ngasi Manipur Press Club ta Paumi Singda haikibda niyom lana cheliba gari sing asi government action lakhat pidraba nina hayengdagi hauna transport department gi mathakta su khongjang changselagani khongjang asigi manungda tholakpa afafatagi daita Manipur gi transport department na pugadabani hairi Lamsangi osi koi sarpem jina su hariba laktrijo mo koi karigino haina akanba kano su lokhat pi action ju lokhat pidre association SP ki manakta adagi SDPO ki manakta chatlaga unage na chatpani adu una phangtre chumai sum chanaina dana koi ama khana dana ama tongduna laidu chapuri transport department da hekta koi haying dagi di imaibil mayam adi club organization mayam ki mating lorga haiba garing do koi isa thoga koi na thingane ba thoning do thokdo mayam tholokpe akai toy mayam aso open mayam tholokpe madu पूनम की दायित्व दो ट्रांसपोर्ट डायरेक्टर बीके शर्मा दायित्व ओगेदम Laklibo October 13 gi nungthil pung ama makhai taba matamda ima panthoibi street vendor union Khumal Lampak ki oiba athuba mifam ama pangthoklagani haina union asina thadrokpa cherol amada khangalakli Sahitya Academy amadi Gulapinata Sankirtan Academy Imphal na punna sinduna leimapokpam Hira Chandra Singhi matangda nongmagi oiba literary forum ama pangthokre Sahitya Academy Regional Office Kolkata gi Sentang Makhada DM College campus ta leiba Dave Literature Center da pangthokiba thoramaduda Sahitya Academy Kolkata Officer in Charge Gautam Paul Manipuri Language Advisory Board Sahitya Academy New Delhi gi Convener H Behari Padmasri S Thanil yaungna Manipuri Sahitya gi saknairaba miyoi kayana saruyaki culture mayam sinat mayam singse tribal gi oro amagi oro punamakse mai tungan le dina masibu Sahitya Academy siga kusam narga moidi India sida Delhi da ka koi matham bam kuding da apan da bo tawdon akoi macha sida khangmatna India se sak tak do jo masigi hawdu pani oja phau kamai tor phau mai abhyas kamai tawi mai research kamai chali mai thamoi kamai na tawi
मीबू मीनुंसी खंगब्रा मी फतन तौब्रा मी कान मयाम की येंब्रा मतोमदगी येंब्रा असी पोसिंगसी अखोई नहारोन खंगगदी अफबदु लौसिलहबो याइदना कुंतरुक सुबह सेक्टर की मखादा लेबा कुनमरी सुबह असम राइफल्स न खुदेंग थाबी चेक पोस्ट चेक तौबदा ड्रग पुदुना लाकपी नुपी अमा फाबा ngamle हाइरी फारबा अदुदी पाउनम इबेचाउबी देवी चही नेमफु मपुरोइबा पी अमु मोरेगी प्रेम नगर दगिनी हाइरी अमरोमदा मापन सुबह सेक्टर की मखादा त्रागनिथोई सुबह बिहार रेजिमेंट ना अक्टोबर की टांग तरादा चबुंग गवर्नमेंट हाई स्कूल मयांग इम्फाल दा Know Your Army की मखादा खुत्सु खुलाई सिंह उठ्रे लोइनना तरामाथोई सुबह असम राइफल्स न मोरेदा डेंगी लेना दगी ngakthoknaba डिफोगिंग चथखरे हाइना PRO IG असम राइफल्स साउथना थादरपा चेरोलमदा खंगलगली Senior Writers Guild Manipurna chahi ama mapung farakpaga mari leinana pangthokpa Manipuri loan gi film script competition gi ahanba mana Siza Gurumayum Suchitra Sarma gi script mama da pikre award asida lupa lishing kuntra citation ama lengyan phi ama yauri Palace Compound Labour Manipur Film Development Society ki auditorium de pangthokhiba thoram amada Tongbram Bira Singh amadi Tongbram Tombi Memorial Award English ani taragamanga Siza Gurumayum Suchitra Sarmada MP Thokcho Mainana Khusinaki Competition asigi ani shubamana Moirang Them Ibopishak amadi A Sibda Sarmana Funky amadi Ahum Subamana na Kiran Mikamda Piki Thoramasiga Mari Lainana MP Dr. Thokcho Mainana Fongdokhibada Manipur asi art and culture sana khonabagi lamda mangjil thaba khaktanatana cinema gi lamda su mangjil thari cinema na miyoiba khunaida achoba safu piri Manipuri khunai bu afaba mafam ama ohenba ngamgadaba amadi mipum khuding makpu afaba lambi da lamjinggadaba cinema kaya puthokpagi tangai fadaba lai haina Dr. Thokcho Mainana Fongdokhi ngasigi thoramadagi saruk amo oina competition asigi special jury script award di abolmaida piki ngasigi thoramadada art and culture ge secretary K Radhakumar IAS Film Forum Manipur gi chairman L Surjakanta amadi Senior Writers Guild Manipur gi president Manaubi MM yauna miyoi kayana saruyaki ekoi loba hari original loba posakara mausa yo lenga yo posakara si yawan si haragadi ari wari singi script sing se punga wari bo harasu ninga bo gi wari bo harasu ekoi alaman gi thanga horpa isogi light gi wari bo gasu puna masin ji irokma tanga madu bas film sing asi yang ga da loina ma to yu hajo nasade majum ahum irapeda amadi adu dedicate to you adamai to gi hanagi le loan koi ari loan sing ekoi na chadara mama de le ko mayam si swede putpa ngamdra Dynamic Manipur da Manipur bu watta padaba amadi chawkhatpa lamdam ama ohennabagi pandamda masana masabu thabak pibagi mathakta miyoi kayabu thabak piba ngamnaba entrepreneur semgatpagi thabak leptana chathari ngasisu Manipur University ki MEMS ki lecture hall da Dynamic Manipur na Dynamic Start UP pangthokre Dynamic Start pangthokre hairiba workshop asi Globis Web Solution amadi World Media gi meeting makhada pangthokpani maduda khang hairaba miyoi kayana matau karamna matik chaba amadi mai pakpo entrepreneurs ama oiba ngamgani amadi kari khangba mathau tai haiba na chingba mayek sengna phongdokhi karbar natraga masana masabu thabak pijana ba honariba kayana su makhoiga paikhatliba thabak sing da mayek sengna phongdokhi CCT haina su khangnariba Simbo Pogon Citratus hairiba napi makhal asidagi sungba champra manam namba chamanau makhal asigi website www.cct.in official oina ngasi hangdokre website asi ngasi chamana sibu puthokliba sui generis incorporation gi kwaketel lamdong laikai da leiba di sui generis house ta Lithuanian business mission to India gi head oiriba Gediminas Situkasna hangdokhi website hangdokhiba Gedimas Situkasna CCT asi Lithuania da natana Europe ki country kharadasu miyam na pamna sejna ba haurakle chamana makhal asi paktakna na marketing tawba ngamlagadi Europe ta natana malem gi mafam atai da su chamana asi mafam ama kanba ngamgani haiki Sui Generis Incorporation ki chairman Rakesh Kaisham na su website asi hangdokpana India da natana malengi mafam atai da su CCT asi retailer singdagi leidraba su website asi dagi hakthengna na leiba yaragani haiki Of course, just little, maybe not big quantities, but we're organizing big quantity this year, maybe. Now we're looking for new product from Manipur
Definitely, I personally like too much Manipur, and I need buying from Manipur more, exporting different items to our countries. Retail da yonbase akoida yam hena laidaba pot ama oireeba aduduna akoina khwaidigi laiba at the touch of your fingertip kamaina yohanba yagadagi haitagadi hojik technology se sabchana sizinara kanjida hojikti 15000 pin codes the CCT se laiba yare including cash on delivery earn while you shop haba affiliate ki program ama laabani na akoi gi company sida marketing partners mayam ama free da join tawjaraga moi gi mamanaba sing da recommend tawraga moi ju paisa tanjaba yare. Focus Film na putokpa mitlugi yaifa thawni thoram ngasi Brahmapur nahabam da laiba amiki branch office ta pangthokre ngasi pangthokiba thoram adu da film forum gi chairman L Surjakantar Sharma amadi amiki general secretary B Neta Chandra na chingba masak naiba miyoi kayana saruyaki Patsoi Assembly constituency ki manung chana laiba Moirang Hanuba amadi Swayam Leraki miyoi singda Pradhan Mantri Jan Dhan Yojana gi bank account number sing yanthokre ngasi Moirang Hanuba Beneficiary Committee amadi Patsoi Kendra Social Upliftment Organization anina sinduna Moirang Hanuba Community Hall da pangthokibani Patsoi Kendra Social Upliftment Organization sinduna Patsoi Assembly constituency gi mafam kayada Pradhan Mantri Jan Dhan Yojana gi makhada pangthokliba scheme asida miyoi lishing manga gi mathakta bank account hangba ngamhankibaga loinana miyoi chahum rom henbana transaction tawba hokre Iramda masigi senthok matik chana leijadraba miyamna yojana sida ming chanbiduna makhal makha kyagi kanabasing asi lobiyu haina organization asigi chief patron CH Bijoyna makhatana phongtorki Manipur gi ngasigi lairaba praja khudingmaki damakta mafam khangna yohon gaduba poti miyam khoi khatana tangai phadabani haina aina soidana yohon janningi pakso haina khoi committee sina chenjaba songjaba tawjaraga su miyamna support pidragadi Koigi ngasi praja miyam punama gyan tamin hodragadi masidaisida khudong chaba si loina matam mangaga matamna hograni khudong chabana mangrani haiba masi ai haijeningi Haukibo October tang nipan da Imphal West Police Commando na Thangal Bazar gi UBI bank maya da achat awok sing check tawbuda pripa ki kedarama fare hairi fara bodudi wangkhem gunadhaja atopoming merajau chahi nifuma thoi apokpa laikhidraba W Premananda Katwa nongthongbam Sairom Lairaktagini hairi Mahak Karbarwala Singdagi Pripa ki Rising Day ga mari lainana sel khongatpa lakpani hairi mangondagi Honda Activa ama amadi ain kaiba potlam kaya su fagatpa ngamle haina PRO Police Department na thadorokpa cherol amada khangalakli amoromdo October gi tang mapandana Rames Gate manakta achat awok sing check tawbuda UNLF ki kongba khetri laikai Bachaspati Mayum Susil Kumar Sharma atopoming inauba chahi kunmari apopa laikhidraba Ajit Sharma gi phare hairi numit asimakta da Thawal Police Commando na su khangabok lamlong bazar da check tawbuda KCPMC gi active worker ama phare hairi farab adudi Thokchom Subol Maitai chahi yankai taret apopa laikhidraba TH Tomal Maitai khangabok lamdong part 3 dagi ni haina cherol asina makatari ngasi numit yungba matung pung ani muktaba duwaida Khwai Lamphel Women's United Development Organization Thangmaiban Khomdram Selungba Laikai gi Maira Paibi Singna Jingnabadagi Sinam Ningol Santi Devi Mapuroiba Ali Kabuigi Manama Sing Yonba Dukanda Thiba Humbagi Thabak Chathabada Yungang Bottle Ahum Amadi Yungong Liter Yankai Fagatuna Mia Mamangda Tugaidun Amadi Mai Thadoktuna Manghankre Hairi Hauraiba angangsing tunggi yumbiren wagadabasing mang taktana loraba adugi damakta ko na drive si sata jabani ai ko ne hingi makai di sata jagini horai be sa kuding ma ko gi sani khalaga imawana se drive si sata jabani ngarang numidang dagi ngasi ayuk fawba Manipur gi mafam ayambada nong leptana chubadagi Imphal gi akutpa mafam kaya da ising thumbadagi chathok chasinda apanba kaya thokhankhre Thangmaiban Watham Leirakta Leiba Fishery Department maya da ngarang gi nong aduna maru oiduna sewage ki pipe tagi ising pathorakpadagi leirak adugi black topping sing kaibagi mathakta lambi chathok chasinda chaun apanbat piki Liberal Mime Artistic Union Manipur gi ahanba Foundation Day gi thoram ngasi kongba Khetri Laikai da pangthokre thoram aduda Thongju Assembly Constituency gi ex MLA TH Bisorji su saruyaki Foundation Day siga mari leinana Pancharatan Konthokjamna puthokpa Mime So The Great Monkey So utki Hauzik ngasi nomagi sanabagi pawda Tarasuba National Cricket Tournament for Differently Able Lagliba December gitang ahumdagi mga fawba Lucknow gi KD Singh Babu Stadium da pangthoklagani Tournament asida Manipur gi mahut sinduna saruk yaningba
Locomotor Disabled Sanaroi Singna Lakliba October Tang Kunmanga Fawbugi Manungda Disabled Development Manipur gi office ta laktuna passport photo ani amadi disabled xerox certificate copy amam pisin biu haina cherol amada khangalakli. Luching Lukram amadi Charmi and Anina under 14 boys amadi girls Aita tennis championship ki champion oikre. Ngasi sanakiba under 14 boys ki final da Charmi Enna Y Agubu Taruk ama amadi Taruk ahum da mighty ba piram laga chatharakliba championship asigi champion oikibani. Nakalamarom under 14 boys ki semi final match singda West Bengal ki Kedia Anurakna TH Rajib amadi Luching Lukram na Dipesh pu mighty ba piram laga final changlakibani. Ngasi sanakiba final match aduda Luching Lukram na West Bengal ki Kedia Anurak pu Taruk Sino amadi Taruk Sino da mighty ba pikibaga loinana champion oibangam kibani. All India Tennis Association ki meeting makada All Manipur Association Tennis Association Sinduna Official Club Lamphel Pata Chatharak liba championship asida nupa macha amadi nupi macha sanaroi kun marina saruyari. Manipur Chess Association ki meeting makada Chess Club New Tumbuthong na Sinduna Asem Indrajit Singh amadi mahaki imung manungi sentang makada pangthok liba ahanba Asem Ningol Ebe Chaubi Memorial Rapid Chess Tournament ki mari suba amadi manga suba round ngasi sanaba loikre. Sanore kuntaruk na saruk yaduna chatharak liba tournament asida Shakespeare Sanjay Ranjan amadi Chakri Tombi hairiba sanore singa sina mangzil thaduna chatli. Arabida bulletin asigi headlines amuhana mayam da thamjage. Chingku the Film Institute Sarabadi matam kaktaba Imphal cycle lambi thingzilagani haina Chaksil wa thamkre. NSCN IM ki Kedar Singh na Indian Army ki force ama sengbat na bahot na riba si kudong thiningai ni haina Meitei Nationalist Party na nungang ba phongdokre. Amasung English ani traga mga gi RK Maipaksana Journalist Fellowship pokna phonggi sub editor Daniel Chabungbam da kusinakre.